Tampakta lamda khulai kaya lotlaga leire haiba khangle khulai sing asi athuba matamda pikhalaklabadi makha tana mifa mipun tawroi Govindas tongan ba agency gi report matung ina Manipur gi Tampakta lamda hojik khulai kaya losinduna leiri hairi lotlaga leiri ba khulai sing asi loina puthoktuna pikhalau madu oirabadi amuk hana aikhoi gi isa isu sing mifa mipun tawdana ba laukhatpa yaba thabak Manipur lengakna laukhatpa ngamna ba hotnage haina Home Minister Govindas Kuki Fongdokre Wafamasi ngasi Khumal Tampakta pangthokiba Malemgi Olympic numit ki thoramda saruk yawa lakhiba Home Minister Govindas Kuki paumi singna handak arambai tengol gi miyoi khara phakiba adu thadoknaba lengakna kari karamba thabak lokhatlabage haina hangba wahangi paukhum piraduna Minister na Fongdokibada marakta thodok wathok masa khara thokpa natana haujikti Tampakta mafam ayambada tangdu leitaba hanjilakle haina lawba yare Matam kharagi mamangda Tampakta mafam kharada oiramba phibam adu ngasidi oidre Tampakta mafam ayamba law and order gi phibam yamna phagatle lamdam asida development puraksi hairabadi tangdu leitaba hana purakpa mathau tai Tampakta irang thoktragadi law and order ngak senanaba Tampakta tongan ba mafamda deploy tawriba central force asi chingi irang thokriba mafam singda thajinduna operation chathabada sijinaba yagani Chingi mafam singda henba mityeng thamduna law and order gi phibam laksinana ba combing operation singbasu chathaba haure haiki mahakna makha tana hai operation asigi manungchana tangdu leitaba hanjilakpa pamdaba irang sagatpa miyoi sing phagatpa hauragani logi wangmada pairiba khusu khulai sing asi leiriba makhai state asida tangdu leitaba hanjinba ngamloi maram aduna logi wangmada pairiba khusu khulai sing asi phagatnaba DGP na khanghankhr handak arambai tengol gi miyoi ahum police na faraga NIA da sinakhiba adugi matangda Manipur gi DGP ga su wari sanare makha tana mifa mipun chathadana basu haikre adubu intelligence ki agency singna pirakpa report ki matung ina Tampakta mafam kharada khusu khulai kaya lotuna thamli hairi makha tana mifa mipun thoktana ba lotuna thamliba khusu khulai sing asi athuba matamda surrender tawbirau Tampakta law and order asi stable hek oibaga chatpa yadana leiriba chingi lambi asi chatpa yahanana ba hotnagani haina su DGP na hairak I haina makha tana fongdokhi Nemsa Kuki MLA pumnamk pham thadoknaba khanghankhr Deputy Chief Minister Nemsa amasung Kuki MLA pumnamk pham thadoklaga masagi miyam ka punna lepminagadabani haina Kuki History and Identity Protection Committee na thadorokpa cherol amana fongdorakli cherol asina hai kumjali singani kulhumdogi me ahumdagi hauna Kuki proof ki miyoi sing miot minai maisa khangduna lakli Haujik fawada miyoi chaniga yankai hena sikhibaga loinana lising humpu hena relief camp singda changjafam lawduna leiri Modi na rusingba BJP lengakna Kuki proof manungda divide and rule gi thausil chana handuna leire haina palladuna cherol asina hai Kuki proof ki miyoi ama Deputy Chief Minister haplaga loinana matam sangna warosin purakpa ngamloidaba maongda wari sanabagi thawong chathabana miyamgi thajaba manghalle Center na Kuki MLA sing amadi KNO UPF control tawsilaga miyamgi maram saba separate administration natraga Union Territory gi demand nathaina ba hotnare thawong asina Kuki proof manungda namthak tawhanbagi fibam lakle hairi NSA da phajin khiba miyoi ama Manipur High Court na thadoknaba lengakta khanghankhr National Security Act NSA gi makhada phajin khiba miyoi ama thadoknaba Manipur High Court na Manipur lengakta khanghankhr masagi chahi kunithoi khakta ngairiba naha ama fanabagi matangda thokiba order adu Chief Justice N Sundar amasung Justice Ahanthem Bimol gi bench na chana hankhidre kanagumba miyoi amana crime torokpa yai haibagi chingnaba leiraba khaktada preventive detention oina phajin gadabani mamangda tawkhiba aranba thabak singi matangda miyoi amabu amuk hana phajin gadaba natte matung tarakpada crime torokpa yai haina chingnaba khaktamak phagadabani haina court na phongdokhi Court na hai NSA gi section 10 gi matung ina lenga ki mathaudi chayol ahum gi manungda advisory board ki mamangda detention gi material pumnamk sinabani advisory board na kumna yengsilaba matungda miyoi adu makha tana phajinba mathau tai natraga thadokhigadabani haibagi warep lawgadabani kumjali singani kunga mangagi December da miyoi ama Unlawful Activist Prevention Act 1967 gi makhada phajin khi miyoi adu phabagi FIR da Arm Act amasung Bharatiya Nyay Sanhitya Provision sing palli UAPA gi matung ina numit maudra gi manungda charge sheet file tawgadabani natragana
ꯐꯥꯖꯤꯟꯕꯒꯤ ꯃꯇꯝ ꯑꯗꯨ ꯅꯨꯃꯤꯠ 140ꯗ ꯁꯥꯡꯗꯣꯛꯍꯟꯅꯕ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ UTI ꯐꯍꯟꯅꯕ ꯏꯟꯗꯤꯌꯥꯗ ꯑꯅꯧꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯃ ꯄꯨꯊꯣꯛꯂꯦ꯫ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯨꯇꯤꯅꯔꯤ ꯇ꯭ꯔꯦꯛ ꯏꯟꯐꯦꯛꯁꯟ UTI ꯐꯍꯟꯅꯕꯒꯤ ꯃꯇꯥꯡꯗ ꯑꯅꯧꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯃꯈꯜ ꯑꯃ ꯏꯟꯗꯤꯌꯥꯅ ꯄꯨꯊꯣꯛꯂꯦ꯫ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯏꯟꯗꯤꯌꯥꯅ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛꯁꯤꯡꯗ ꯑꯍꯣꯡꯕ ꯃꯃꯜꯗ ꯖꯦꯅeric ꯗ꯭ꯔꯒꯁꯤꯡ ꯁꯞꯄ꯭ꯂꯥꯏ ꯇꯧꯗꯨꯅ ꯂꯥꯛꯈꯤ꯫ ꯑꯇꯩ ꯑꯇꯣꯞꯄ ꯂꯩꯕꯥꯛꯁꯤꯡꯗ ꯄꯨꯊꯣꯔꯛꯄ ꯍꯤꯗꯥꯛꯁꯤꯡꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯖꯦꯅeric ꯃꯦꯗꯤꯁꯤꯟ ꯄꯨꯊꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯝꯕ ꯏꯟꯗꯤꯌꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯑꯐꯕ ꯃꯈꯜꯒꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯃ ꯄꯨꯊꯣꯔꯛꯄ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯃꯨꯝꯕꯥꯏꯗ ꯂꯩꯕ ꯋꯣꯛꯍꯥꯔꯠ ꯀꯝꯄꯅꯤꯅ ꯄꯨꯊꯣꯛꯂꯤꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯁꯤ ꯅ꯭ꯌꯨ ꯀꯦꯃꯤꯀꯦꯜ ꯑꯦꯟꯇꯥꯏꯇꯤꯅ ꯁꯦꯝꯕꯅꯤ꯫ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯡꯖꯤꯜ ꯊꯥꯕ ꯗ꯭ꯔꯒ ꯔꯤꯒꯨꯂꯦꯇꯔ ꯑꯃ ꯑꯣꯏꯔꯤꯕ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯐꯨꯗ ꯑꯦꯟꯗ ꯗ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ (FDA)ꯅ ꯑꯅꯧꯕ ꯃꯈꯜꯒꯤ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯖꯦꯅꯤꯛ ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯀꯩꯊꯦꯜꯗ ꯐꯪꯍꯟꯕ ꯍꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯆꯥꯎꯅ ꯀꯥꯟꯅꯕ ꯐꯪꯍꯜꯂꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯀꯃꯔꯁ ꯑꯦꯟꯗ ꯏꯟꯗꯁꯇ꯭ꯔꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯏꯟꯗꯤꯌꯥ ꯕ꯭ꯔꯥꯟꯗ ꯏꯀ꯭ꯋꯤꯇꯤ ꯐꯥꯎꯟꯗꯦꯁꯟ (IBEF)ꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯣꯛꯍꯥꯔꯠꯀꯤ ꯆꯤꯐ ꯃꯦꯗꯤꯀꯦꯜ ꯑꯣꯐꯤꯁꯥꯔ ꯗꯦꯅꯤꯁ ꯕꯦꯔꯤꯌꯨꯂꯦꯅ ꯊꯥꯗꯣꯔꯛꯈꯤꯕ ꯋꯥꯔꯣꯜ ꯑꯃꯅ ꯍꯥꯏ ꯗ꯭ꯔꯒ ꯔꯦꯖꯤꯁꯇꯦꯟꯁ ꯑꯣꯏꯕꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯤꯗꯥꯛ ꯃꯈꯜ ꯀꯌꯥ ꯊꯥꯔꯕꯁꯨ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯕ UTI ꯌꯥꯎꯅ ꯏꯟꯐꯦꯛꯁꯟ ꯃꯈꯜ ꯀꯌꯥꯃꯔꯨꯝ ꯑꯅꯧꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯂꯥꯌꯦꯡꯕ ꯉꯝꯂꯒꯅꯤ꯫ ꯃꯤꯑꯣꯏꯕꯅ ꯑꯔꯥꯟꯕ ꯃꯑꯣꯡꯗ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯁꯤꯖꯤꯟꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯦꯟꯇꯤꯃꯥꯏꯀ꯭ꯔꯣꯕꯥꯏꯜ ꯔꯦꯖꯤꯁꯇꯦꯟꯁ (AMR) ꯑꯣꯏꯍꯜꯂꯛꯄꯅꯤ꯫ ꯐꯤꯚꯝ ꯑꯁꯤ ꯃꯥꯌꯣꯛꯅꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯤꯗꯥꯛ ꯐꯅ ꯌꯥꯝꯅ ꯊꯥꯔꯕꯁꯨ ꯑꯅꯥꯕ ꯐꯍꯟꯕ ꯉꯝꯗꯦ꯫ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ AMR ꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ 1.27 ꯂꯣꯝ ꯁꯤꯔꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯍꯧꯈꯤꯕ ꯆꯍꯤꯗ AMR ꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯑꯣꯏ ꯂꯥꯈ 3 ꯍꯦꯟꯅ ꯁꯤꯈꯤ꯫ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆ (ICMR)ꯒꯤ ꯁꯦꯅꯤꯌꯔ ꯁꯥꯏꯟꯇꯤꯁꯠ ꯗꯥꯛꯇꯔ ꯀꯥꯃꯤꯅꯤ ꯋꯥꯂꯤꯌꯥꯅ ꯍꯥꯏ ꯏꯟꯗꯤꯌꯥꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯨꯊꯣꯛꯄ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯃꯈꯜ ꯑꯁꯤ ꯀ꯭ꯂꯤꯅꯤꯀꯦꯜ ꯇ꯭ꯔꯥꯏꯌꯦꯜꯗ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯄꯒ ꯂꯣꯏꯅꯅ FDA)ꯅꯁꯨ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯕꯅꯤꯅ ꯗ꯭ꯔꯒ ꯔꯦꯖꯤꯁꯇꯦꯟꯁ ꯑꯣꯏꯕꯗꯒꯤ ꯁꯤꯒꯗꯧꯔꯕ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕ ꯉꯝꯂꯒꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯗ꯭ꯔꯒꯁ ꯁ꯭ꯇꯦꯟꯗꯔꯗ ꯀꯟꯇ꯭ꯔꯣꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (CDSCO)ꯅ ꯍꯧꯈꯤꯕ ꯃꯦ 18ꯗ ꯑꯅꯧꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯃꯈꯜ ꯑꯁꯤ ꯁꯤꯖꯤꯟꯅꯅꯕ ꯍꯧꯅꯕꯒꯤ ꯑꯌꯥꯕ ꯄꯤꯈ꯭ꯔꯕꯅꯤ꯫ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯑꯅꯧꯕ ꯑꯦꯟꯇꯤꯕꯥꯏꯑꯣꯇꯤꯛ ꯃꯈꯜ ꯑꯁꯤ ꯌꯣꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯋꯣꯛꯍꯥꯔꯠꯅ ꯌꯨꯔꯣꯄꯤꯌꯥꯟ ꯃꯦꯗꯤꯁꯤꯟꯁ ꯑꯦꯖꯦꯟꯁꯤ (EMA)ꯒꯤ ꯑꯌꯥꯕꯁꯨ ꯂꯧꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯔꯤ꯫